Mayam pumnamakpu Nganba Khumanna anauba video episode amada amuka hana taramna ukjari mayam ngasidi aikogi history ga mari leinaba fake kara puna miyeng tabinasi ihan hanbada aikoina hojik yamna toina tariba wahai quarantine hairiba wahai asi kamdauna haurakibano haibadu miyeng tabinasi 14th century gi matamda bubonic plague asi Europe da yamna sathiba leina laichar ama oina sandomi matam aduda Italy na Europe tagi halakpa samudra lakpa hi khara laina laichar adu sandokpa thingnabagi damakta numit nifuni gi oina makhogi mafam aduda changhandabida thingduna thamki Italian language da 40 haibasi quaranta haina khangnai masidagi mingtho lauduna aikoina ngasi fawbada quarantine hairiba wai asi seasonary bani anisubada aikoina hojik court chattuna aikoina tawruba thabak amagi damakta wayen ba asi middle age ki matamdadi miyoi ba khakta nattana makoina yokliba sasan kaya sing asi dasu wayelami loinana makoisu aikoi miyoi bagumna sibagi jerak pirami thalai bakta ihanana khongdaki ba misakasi Neil Armstrong ni haibasidi aikoi pumna manga aduma khangnare adubu madugi mission aduda atopa record amasu thamlamki madudi mahakapuna chatpinariba Buzz Aldrin hairiba nupa asina thalai bakta ihan hana number 1 taukiba miyoi ama oiki mathang asina Charlie Chaplin na malemda aduki matik sangnai rakpagi matam aduda Charlie Chaplin manba tanabagi competition ama pangthoki maduda Charlie Chaplin masamaksu lona participate tauki competition adugi losilakpagi result da Charlie Chaplin number 7 suba rank talaki haibedi Charlie Chaplin manba sangdamnaba asida Charlie masamaktaki atopa miyoi tarukna Charlie Chaplin manba heli haibani matang asina sangngairaba scientist Albert Einstein asigi mathakta German gi Nazi party asina $5,000 gi reward thamduna wanted lauthoki not yet hang haiba caption asiga loinana Einstein gi photo asichu German gi magazine amada publish tauki mathang asina Greece gi ariba matam gi chanabi ama oina karigumba nupa amana nupi amada propose tawbasi sem ama hektu nupi da langduna propose tawnarami karigumba nupa dana langlakliba sem adu nupi duna khunkat pataragadi maki proposal atu accept tawrabani hana matam adu da lawnarami mathang asina aikoina ngasi glass natraga cup ama sizinaduna karigumba mahi ama thaningba matam haptuna thakpagumna ISS gi matam asida England da leramniba miyoi sing asina aikoi miyoi beki skull haibadi koki saru asina patra oiduna thagnarami masini ngasigi oiba history ga mari lenava facts sing anauba video amada amukka hana thengnarasi ngasigi oinadi kaina nabya tan nijari